Lakhipuronline puthokjaba April ki tang kuntra yumsa kaisha numit ki Khomjinba Pao tabirase. Ahanbada maruoiba pao. Assam State School Education Board na Assam Higher Secondary lisingani ka kunmanga ki result ngasi haidoklagani. National Executive Council ki mipam mapung pana loisinkhre megi kunda lebak sinba thungna khongjang changsinna bawade plaure. Bharat Ratna Baba Saheb Dr. Bhimrao Ambedkar ki chamaga kuntra mari suba mapok common thoramda National Award jentokre amasung humpunipan suba School Games da sanagi takaman laurakrabi lamabam sulmila amadi mahaki coach pu taramna okre. Haujik mapungoi pau tabirase. Assam State School Education Board Division 2 na handakta pangthokiba Higher Secondary Final Examination lisingani ka kunmanga ki result ngasi haidoklagani. Result asi result gazette ki PDF format ta su phongdokani hairi. Mahiroi singna makoi ki digital marksheet sing ngasi ayuk ki pung mapan taba matamdagi piriba website sing asidagi natraga upolabdho mobile app ki matengna download tawba yagani. Marksheet download tawnabagi tamak mahiroi singna makoi ki roll number amasung registration number piraga download tawgadabani. Upolabdho mobile app asi Google Play Store dagi download tawba yagani. App asida marksheet jengba amasung download tawbagi kudongchaba piri. Pass tawraba candidate singi hard copy certificate amadi marksheet pibagi numit matungda khangalakani hairi. Answer script sing recheck tawhaningba natraga masigi scan tawraba copy loaningba candidate singna board ki official website ahscc.assam.gov.in portal asigi kuthangda apply tawgadabani. Portal asi result haidokpagi numit nini gi matungda hangani haina pawasina hairi. All Rajasthan Government Employees Federation na yumbu oiduna April ki tang 28 amati 19 numit nini chupna Rajasthan ki Udaipur city da pangthokiba All India State Government Employees Federation AISGEF ki National Executive Council ki mifam mapung phana loisinkhre. Mifam aduda Bharat ki tongan ba rajya singi mihut singna saruk jakhe. Manipur rajya gi oina Manipur Government Services Federation MGSF ki Senior Vice President Purujit Larik Engbam, Vice President L. Isorjit Sharma, Executive Member N. Sanjeev, Advisor CH Dhirendra amasung Secretary Administration K. Herojit Sarukjakhe. Mifam aduda AISGEF ki President Subhas Lamba amasung General Secretary A. Sri Kumarna maruoiba mithung sing oina sarukjakhe. Numinini chumna pangthokiba mifam asina lakadoriba me thagi tang kunda trade union sing, banking service sing, insurance company sing, public sector undertaking sing punna laibak ki thakta achoba khongjang ama changsina bore blokki. Khongjang asigi maruoiba demand sing di nipan suba pay commission implement tawhanba ariba pension scheme OPS amukhana chanahanba labor code mari adu amukhana yengsinduna implement tawhanba pigadaba DA amadi DR sing thadokhanba. Mifam asida saruk jakiba Manipur Government Services Federation ki Senior Vice President Purujit Larik Engbamna pangthokiba mifam asi mapung phaba mifam ama oiki amadi masida maruoiba warep kya loki haiki. Makata na mahakna matam kuina dagi tanduna lakiba demand sing asi phangnana bagi damak me thagi tang kunda achoba khongjang ama pangthokna ba lepnare haina phongdoki. Federation ki Vice President L. Isorjit Sharma na mifam aduda ariba pension scheme OPS amasung anauba pension scheme NPS ki khetnaba AISGEF ka loinana MGSF na paikhat kadaba khongthang sing amadi pangthok kadaba khongjang mari gi matang da paudamki. Khongjang sing adudi democratic oiba mawongda khongjang changsinba rajniti ki thakta taksinba NPS ke amangba sing adu miyamda khanganba amasung fundamental rights chugaibagi maramda ain gi oiba khongjang changsinba asini hairi. Lanyim Shojit Sharma, Vice President, Manipur Government Services Federation. Koi Manipur degi delegate manga psychology leadership makada Sakren, Psychology, Sanjeev, Hamida Isama, Manipur the Bangkoliba, 2027 begina, which is how Bangkoliba, AISGF NEC meeting sida, Sabya Sida, Mai Pawi, Yashi I have specific Iraqi specific all pension system का new pension system का difference new pension system की demerits को हिghlight हो रहा है
ꯑꯩꯈꯣꯏꯒꯤ AISGF ꯅ ꯆꯪꯁꯤꯜꯂꯛꯀꯗꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯣꯏꯟꯠ ꯃꯔꯤ ꯊꯝꯃꯝꯃꯦ ꯑꯍꯥꯟꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯣꯕꯤ ꯃꯊꯪꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤक एजिटेशन अहूमसुबदा प्रेस मीडिया अखोई NBS की मेरिट से खंगनबा मरीसुब पॉइंट लीगल कोर्ट लीगल अप्रोच लोना गवर्नमेंट सर्विसेस फेडरेशन की अचीवमेंट लाइक तौरमी सार प्रोजेक्ट प्रेसिडेंट तामो सनत की मखादा डिस्ट्रिक्ट सब डिविजन लेवल तोान डिपार्टमेंट की लीडर अवेयरनेस प्रोग्राम चलचिलगा लालिब मे की तांग चंगदब ऑल इंडिया स्ट्राइक फुल्ली सपोर्ट तौनबगीदमक्ता होटनगनी है वफमसीसु निनी चुपना तारीख 19 एप्रिल की राजस्थान की एम्प्लॉइज फेडरेशन सिंबा गवर्नमेंट फेडरेशन की 2 days नेशनल एग्जीक्यूटिव कमिटी मीटिंग एक्साइटिंग इकोन को तमिलनाडु गवर्नमेंट एम्प्लॉइज एसोसिएशन की डिलिबरेशन प्रेजेंटेशन अबाउट their chief minister, honorable chief minister, yang nakakalaga ay di makuwi point brand ito yaw ba ako mama ahead of the election, the assembly election in 2026 to wala ba ni ato ki manguin na mayama law tuye maduda so mayama yawre madu so ito mayama siya to tuye ay bu na so na all presidents kum chana nila chief na yaw ni khali asibumba ato ki DA ki position na yaw ngani then about the pay structures, the promotion avenues, then the recruitment, the outsourcing, the contract employees, the labor regularize, the monogamy, the schemes, positions, proposals, Malem imagi tampak talairiba maitay salaysa kudingmaki maphamda Arambay Tengol Unit 50 Kasal Asamna noluk naning singjabadi Hauki bacahi Englishin ani kulumdoigi megitang ahumdagi maitai lebak ta thokiba tamthiraba thaudok kayana maram poiduna haujik phawba mahusagi phibamda hanjilaktri maramaduna lakniba megitang ahum Englishin ani kunmanga chahi mapum ani phaba numit asida malem sida leiriba maitai salai chapum namakna hairiba tamthiraba thaudok asidagi leikhidraba athauba sing Jamjaraba miyoy kaya amadi karisu khangjadraba angangsing pumnamuki thawaina mapugi leikolda ingna sikna nungaina leikhinaba amadi mahusagi phibamda fazana amuk hanjillatnanaba thongal khudingi maira amamamtang sandaya changlakpa matamda katpinaba haidana khobam changjau taralo naduna nolukna ningsingjari ba Arambay Tengol Unit 50 Kasar Assam Dalit Sahitya Academy India Manipur na sinduna Bharat Ratna Baba Saheb Dr. Bhimrao Ambedkar gi chamaga kuntra mari suba mapok kumon ga loinana Bharat Ratna Baba Saheb National Award lising ni ga kunmari yenthokpagi thauramama April gi tang 19 da Manipur Press Club ki Loktak Hall da pangthokre thauramatuda Academy asina BR Ambedkar National Samman Padak lising ni ga kunmari gi mana phanglaba singda ikai kumnaba utke Mana phanglaba sing adudi Thongam Nilkamal Martial Art Thangta New Second A Surendra Kumar Advocate Borobekra Jiribam Salam Zai School Advocate Thanga Lawai Sabal Likai Ngangbam Popitro Liaison Officer MMTA Impal Lamba Mayum Bilan Kanta Theatre Worker Uripok Hidrom Likai Saikhom Priyabati Potloy Making Uripok Sorbon Thingen Likai Brahmachari Mayum Anandi Theatre Worker Uripok Achom Likai Ahibam Mocha Mitei Potloy Making Langol Lamkhai Thokchum Kabichandra Pena Artist Akham Lekai Amasung Hira Hidam Theatre Worker Pisum Thong Oinam Lekai ni Thoromaduda Mithunglen Oina Masak Nairaba Miyoy Kaya Susaruk Jakhi District Kang Association Jiribam na sinduna Dibong Kunogi Community Hall da Kangkut Tara na saruk jaduna sanariba ahanba Thingnam Paripuri and Ichilinaw Ningsing Men's Kang Tournament lising aniga kunmanga gi ngarang sana kiba match da
SAYC na MITL Kangkutpu Panjal Kun Tarada Maitiba Piki Match asida E Diwana referee aduga A Ibotona scorer oibiki Kang tournament asigi ngasi nungtil pung amataba matamda YLCB ga Ichel Club Dibonga sanaragani New Delhi da pangthokiba Humbunipan Suba National School Games lising aniga kunmari kunmangada Assam gi oina saruk yakiba Eastern Sonai Thangta Association gi sanaroi Lamabam Sulmilana sanagi takama laurakre Directorate of Education and Sports Government of New Delhi na silangduna April gi tang kundagi sanarakiba asida Assam gi oina sanaroi taramathoi chatpada Sonai Zora kuldagi Lamabam Manimohon amasung Lamabam Pradhasini gi machanupi Lamabam Sulmilana Thangta masana sida gold medal laurakibani Kunasigi yamlaba miyamna lebak popanumita Ben Party ka loinana Sonai Zora gul kunsang amadi Mongolpur kunsang phawa khongna chatuna Sulmila amadi mahaki coach Moirangthem Bisantabu taramna upagi thoromatu pangthoki Congress ki luchingba Dr. Maimom Santi Kumar nasu lengyan phi huktuna sanaroi amadi coach bu taramna oke matungda Mongolpurda Biswajit Singhana mifamapo idana pangthokiba phongba mifamda Dr. Santina Eastern Sonai Thangta gi thobuba singbu thagatpa phongdokhi matungda sanaba sigamari leinana paumi singda Surmila gi apokpa amadi mahaki coach Bisantana wafam khara phongdokhi Singa kawi, agi papai mingna el naminghon singa kawi, agi mamai mingna probasini singa kawi, ai chahi tramai khare haji, ado aina Delhi da National School Games sana bachalu la 68 National School Game, aduga ahan sana da Manipur ga ahan kai ado Manipur lagi aina ngame mathang da Gujarat ka sana bada su ngame mathang semi final sana bada Jammu Kashmir ga sanai adosu aina ngame final sana badadi Delhi ga sana bado hidi Delhi ga sana basi gane yamna wana tawna ngam kheba aina degi medal pro pangam gold medal aina ngasi gold medal phone jai yamna harau jai ai ojabu su yamna thaga jai aina aingon da taki tamiraga haku gold medal pangam aina lakpa matamda su egi mama paba amasung mayamna su egu yamna fazana okti weda makasu yamna khacha isi ai chanupina national game sanabada ngai pangna gold medal longna lakpa si yamna pung harauji amadi egi oja magi mabu taki tambi bo oja bu su aina yamna thagache ai khamoi da yamna penjeba haibido ahma matada jambi ko kwatan ko promjari ai ming marangthem Bisanta Singa ya popogi ming na lekhidraba marangthem Baba Singa ya popogi ming na marangthem Ongbi Bimola Devi aduga ai hauji Assam All Assam Thangta Association gi makhada course ama woina lejari thangta gi aduga ngasi gi thorom asiga mari lena di agasi angang gol lawrak liba angang asigi academy asigi ai instructor mo na coach mo na lejabani loina ngasi jamna nungai ba harau bo phudok sari marambi 68 national school games ta thangta hariba masana sida akhoi gi academy gi Eastern Sonai Thangta Association Mongolpur gi mage degi sanaroi amakhak saru ya baje sarui Assam gi mahut simbina haiba dida sanaroi sina gold medal lawrak tuna jamna fazana mai pana lakpagi damakta harauba phuduk sabani aduga loina all Assam gi oina sanaroi taraga mathoi satkhi haiba sida gold medal only amakatang lawjarakpani aduga silver medal amaga bronze medal amaga lawrakhi aduga akhoi gi sanaroi sina magi mingna Lamabam Surmila Singha haiba Surmila haiba sanaroi sina
mahakna final bout ta sanakibasi Delhi da sanakibani haiba game asida ngasi tasiangna harigadi Khelo India natragana national championship singda gold medal lawda masagi performance tagi wena lawi adubu ngasi national school games tadi ka hena wai sanaro singda makoigi Delhi kambu singna pressure tauba makoigi team na ngamdaba yataba adugumba kyamagi maraktagi asumaina sanaro sina gold medal lorpasi yamna wana purakpani habisi mayamda thamjaningi dolona akoigi thangta habisi akoigi horokphamni maitei akoigi horokphamni hariba su Manipur dagi sanaroi taragani thoi lakpada su gold medal ani khatang lawba ngamki maramdi jamna hejana top oiba game ama ka oiki maduna maram oiraga amuka su aina haijaning badi ngasi national school games gumbada gold medal ama khak lorok pa habisi kwaidagi mamal leiba mana am khangni habisi mayam thanjani nungairaba pau yoga acupressure amadi physiotherapy gi matingna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari mobile number 8638078821 hariba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Rongpoda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awatpa machal kaya menkananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing iwatpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhaw gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa iwatpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 the stone crusher manakta leriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call to bilakna bakhanganjari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Assam State School Education Board na Assam Higher Secondary lisingani kunmanga ki result ngasi haidoklagani National Executive Council gi mipam mapung parna loisin khre Megi kunda lebak sinba thungna khongjang changsinna bawade plaure Bharat Ratna Baba Saheb Dr. Bhimrao Ambedkar gi chamaga kuntra mari suba mapok common thoramda National Award jentokre amasung Humpunipan suba school games ta sanagi takaman laurakrabi lamabam sulmila amadi mahaki coach pu taramno khre Lakhipur online YouTube channel gi paw sanduk chaba ngasigi oinadi matang asidaloi jare